TIKENDRAJIT International Airport TAGI Chayol Amada Anirak Dimapur Guwahati Amadi Kolkata Paigadaba Alliance Air Flight NGASI Chief Minister NONGTHOMBAM launch Toukhre. TIKENDRAJIT International Airport ta pangthokiba launch tawbagi thauram amada Chief Minister NONGTHOMBAM paumi singda hai Lebaki Hozik Oiriba Law and Order ki fibam asina National Highway singda chatpagi khudong chadaba leiriba asi kokhanabagi pandamda Manipur lenga ka Alliance Air Flight ka agreement ama sign taunaduna lupa lising anidagi lupa lising mga faubagi manungda yamna hongna flight tungduna chatpayana ba Transport Department na initiative ase lokalakpani. Irangasi khudong chabal lauraga flight ki mamal hengatliba flight operator singsu yariba makai mamal tahana bahotnari Dimapur Guwahati Amadi Kolkata Paiba Indigo Air India na chingba operator singaso wari sana bahuri haina mahakna makatana fungdokki. Yamana direct tongana rate se civil aviation ki ministry ki makhat laitaba airport authority ki makhat laitaba adubu madu common noina pari ba general noina pari ba indigo khangde ama khangde sida tongna ba je ko yam kan taknari adu ngasi da su ai jiki ai palli ngasi da su ai honorable minister da ai ki bani manipur ki jile ba situation sida indigo khangde yari le khangde jet khangde kari khangde sida su rate se reasonable rate and low height na ba